Manipur Top Channel dagi video amda thakasage ngasi fongbase fongda October gi tang 13 Mob Justice ta chenaba sing court na cheirak pikhre. Ing kumja lising ani ga manga gi February gi 19 da Sangai PS ki manung sanba konthau makha laikai da leiba nupa amana nupi ama izat manghali heiba gi marala yum sidoktuna laikai dagi tanthokhiba thaudokta chenaba sing court na nupa aduda compensation pinaba rai takhre. Ngasi civil judge Senior Division Imphal West na takiba rai adugi matung ina case asigi defense oiriba miyoi 12 na mara leire haina yum sidoktuna laikai dagi tanthokpikhraba ngangbam telopisakta amang ata thoganbagi damakta lupa lising nifugatare thiba makhoina makhata na telopisakpu izat manghankhiba amadi ikaiba pikhiba adugi damakta compensation oina lupa lakh ama amasung hingsa oiba thabak thawong chathabagi damakta lupa lakh 3 compensation oina pinaba khangankhi. Court na makhata na defensing na pigadauriba apunba compensation gi senfam adu suit asi tharakpadagi hauraga rai raukthokpa fawbada sahi amada sada taruki sinoi hapkadabane loinana case asigi rai raukthokpa numittagi makhoina compensation gi senfam adu piba numit fawbada apunba senfam adugi sada taragi sindoi haplaga pigadabane haina rai takhi thagdo asi Englishing ani ga manga gi February 19 da telopisakna konthau makha lekai da thabal chongba yengba lakpagi lambida defendant number 2 oiriba lorembam Kumar Elias Joy Kumar na mahakpu faraga huranbani amadi nupigi izat manghanbani haiduna fuba saiba haurakhi mahakna lawba adu tabadagi manakta leiramba miyoising angsilaktuna tulopisakpu fuki loinana mahakpu fajinduna ahing ama thamki mathangi numitta mahakpu kurkul gram panchayat konthau maya lekai gi maira paibi amasung konthau youth club ta sinaraba matung miyamgi mifam pangthoktuna tulopisakpu digi tanthokpaga loinana mahakki yum sidokhi numit adumakta da Kumar amasum atokpa miyoi amaga Sangai PS da report ama tawduna tulopisakpu fakhi loinana IPC gi section 511 red with section 457 376 ki makhada charge thagatuna trial satharakhi masigi matung ing lising ani ga teret ki me 19 da mahak bail fangduna jail dagi tholakhi thagdo aduga mari lainana case asigi plaintiff oiriba telopisakna laikai miyamna mangonda thokankhiba amang atasing adugi damak lupa lakh amaga lising maudraga nipan ga songa relief oina claim tawrakhibane yam nungairi makha tawa pawngai minis and thank you.